하야 이제 반자래 해. 아니 다음 주. 신 믿음이네 시대. 봄다. Apa namanya ini? Sepanjang kamu mana sih laku deh gitu. Kari-kari nu udah kayak ini sosial media aja function tahu nggak mereka. Masih bu, saksari tungi masih bu, kongami tungi masih bu sih lalu terus di moza mana nang aku mari siptar ini, tuh minus itu. Hai, jaja kimi sih lebih jani kau sih bu sih dari jaja tinggal itu. Nong nanti hai. Aina haji nong nanti. Yap nong air itu dah. Aina benda lagi dah. Aku masih dan ida apa betul? Oh, itu ngomong thai. Kayak jauh dari kura picture. Nang kura di pura kau ini gini sing tanah kalau berana. Kayak lu kura picture nanti bu. Bu ini taruh kalau sembam tu mereka harus main lagi bu. Yang drama yang sih ini sih. 얌증 내비 바로 그라 픽셔 기자. 한 개나 나간기 우리 구동 맘상고. Mama, hong sih bu, Quran dari mana? Aku dini lagi deh, Quran bukan sih tak kita, Quran baju mama kemana tuh ke? Sak berana terus masih kong amro Quran baju ba. Before a few minutes. Kau bermain tarik nih? Ibu ngomong thai. Kali lu kura 픽셔. Nah, aku lau berana nang kura di besar tu bu. Kali lu kura 픽셔 haji bu. Hanya terus ini mama tadi nggak transmi lagi betul. Ha. Nanti sih gua sih mio tuh pada kura ini sih mengadu yo gue terus. Kura nanti kan nih ayah kau nanti ZP deh 1 crore, kan dah? 1 crore deh ZP dia udah sih. Ada serkulit deh sih. Yang ini nama apa? Udah gue dong man beberapa sih jadi ham. Oh, ibu ngomong James. Ayo mama. nang mamanji puri kau dagi besar kalau tu bro. Mama ngasih bukti James tadi pun udah lupa sana Quran kita bukti torte. 그라 비자 다자르고 냉이네 하는 바제 마신 자네 이 또 미주 보세 마신 자네 티라 mana 보세 Cincin ni matang mama ini pada anu hadir sini matang. Yare. Mama, ngasih bukti ai, pasam tu lokuk boleh teko. Pasam tu lokuk ke. Hek puluk putih ai. Mama ini mah keterangan tikau, bobo mah naik dari sini ngap dari pai ko mama. aduh 그라 비자 kaino kana na tiena si kura saka sangena kura i bisaru mangani na mga nang na dulu pala sing mga pai ba. James na ju pai ba. mga pa ye ay mga ande sukang kang de Tole. Ini ni matur. Nang na ju sikko si lo ge ton tay di yaw bu lai bu se Cái gì không? Cái bộ kita ngay vậy. Là cái nhiều. Tuan. Cái đúng hay cái này nó sẽ đi bên cái đi ta đã đi chơi bộ. Đi mà chơi một cái mà chán lại nè. Mà chỉ một mình vắng lại nè. Aduh cuma yang dulu tham gia deh. Aduh kayak itu yang hanya mali demi na. Kanana bu wakan nungai dino. Mau nahani nuju mana kita thamjile. Masak mo to thamjile na. Khắc ni da. Akhoi di nakong dei. Tari biết mà. Matung jab na ti da. Machin tu mun pam la idina ju mong do kanana khangni lalong ba. Aziki suning da babung thai dina suning da dana. Chatna leire. Ei di ko. Adabna. Ahane na tawrido ahane juna pi so male. Chỗ bà không mang lục quỳ này gọi đi đó, đúng là tao nghe nó trộm áo đi đó. Aduni haize. Batudo hanuba dugi oira. Kanagi oira ju matung khangde. Ei to kasage.
ꯇꯨꯕꯨ ꯆꯣꯡꯉꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯗꯒ ꯍꯟꯖꯅꯤ ꯄꯤꯛꯆꯔꯒꯤ ꯃꯔꯝꯗ ꯊꯨꯝꯅꯕꯗꯣ ꯑꯗꯨꯒꯤ ꯄꯥꯝꯅ ꯇꯧꯔꯤ ꯏꯕꯦꯝꯃ ꯑꯗꯨꯅꯅꯤ ꯀꯩꯅꯣ ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕ ꯑꯅꯤ ꯃꯆꯥ ꯁꯛꯇꯅ ꯃꯃꯧ ꯁꯛꯇꯅ ꯀꯔꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕꯒꯤ ꯌꯣꯛꯑ ꯊꯝꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯃꯤ ꯃꯆꯥ ꯌꯣꯛꯄꯁꯦ ꯊꯥꯊꯥꯔꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯇꯒ ꯅꯠꯇꯕ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥꯒ ꯑꯁ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯈ꯭ꯔꯦꯗꯥꯏꯅꯦ ꯀꯃꯥꯏꯅ ꯁꯤꯖꯥꯠꯅꯣ ꯑꯗꯨꯅ ꯃꯆꯥ ꯄꯣꯛꯄꯒꯤ ꯗꯣꯛꯇꯔ ꯄꯨꯈꯠꯄꯗ ꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯒꯥꯔꯤꯗꯩ ꯅꯥꯟꯊꯔꯒ ꯑꯗꯨꯕꯨꯛꯇ ꯏꯕꯦꯝꯃ ꯃꯔꯝ ꯆꯠꯈꯤꯅꯤ ꯃꯆꯥꯕꯣꯛꯇ ꯕꯨꯡꯊꯥꯏꯒꯤ ꯑꯣꯏꯔꯝꯃꯣꯏ ꯑꯅꯨꯕꯗꯨꯒꯤ ꯑꯣꯏꯔꯝꯗꯅ ꯂꯥꯏꯅ ꯋꯥꯔꯛꯇꯅ ꯇꯥꯔ ꯁꯤꯔꯤ ꯑꯣꯏꯔꯝꯅꯤ ꯑꯅꯨꯕꯗꯨꯁꯨ ꯌꯥꯝ ꯐꯕꯒ ꯃꯥꯟꯗ꯭ꯔꯣ ꯃꯆꯥ ꯑꯅꯤꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯧꯗꯤ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯁꯤꯈ꯭ꯔꯕꯗꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯌꯣꯟꯊꯣꯛꯑꯝꯃꯅꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯌꯣꯟꯕ ꯌꯥꯝ ꯆꯠꯅꯔꯦ ꯍꯥꯏꯕꯅꯤ ꯑꯁ ꯍꯅꯨꯕꯗꯨꯅ ꯃꯣꯏ ꯃꯌꯨꯝꯗꯨꯗ ꯂꯩꯁꯜꯂꯒ ꯈꯪꯗ꯭ꯔꯦꯗ ꯑꯉꯥꯡ ꯌꯣꯟꯅꯤꯡꯉꯥꯏ ꯄꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯉꯩꯁꯤꯗ ꯀꯅꯥꯏ ꯃꯆꯥ ꯃꯁꯨ ꯈꯪꯉꯦ ꯈꯪꯗꯗꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯤ ꯃꯄꯨꯗꯩꯅꯤ ꯀꯔꯤꯅꯣ ꯇꯣꯟ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯐꯨꯒꯁꯨ ꯈꯣꯛꯂꯧꯔꯒꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯉꯥꯏꯈꯣ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯁꯥꯟꯅꯁꯤ ꯉꯁꯥꯏꯗꯒꯤꯅ ꯇꯥꯏꯅ ꯇꯥꯕꯅꯤ ꯏꯇꯩꯃ ꯑꯅꯤꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨ ꯀꯔꯤꯅꯣꯕ ꯍꯥ ꯋꯥꯔꯤꯅꯤꯅ ꯑꯁꯦꯡ ꯉꯥꯛꯇ ꯑꯆꯨꯝ ꯉꯥꯛꯇ ꯋꯥꯔꯤꯅꯤꯅ ꯑꯔꯥꯟꯕ ꯈꯔ ꯁꯥꯟꯅꯧ ꯑꯁꯦꯡ ꯉꯥꯛꯇ ꯋꯥꯊꯤꯅꯤꯅ ꯑꯆꯨꯝ ꯉꯥꯛꯇ ꯉꯥꯡꯅꯩꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯦ ꯀꯂꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦꯁꯦ ꯏꯇꯩꯃ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤ ꯀꯩꯅꯣ ꯃꯊꯧ ꯂꯩꯇꯕ ꯑꯝꯇ ꯍꯥꯞꯄꯣꯅꯤ ꯀꯩꯅꯣ ꯃꯊꯧ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯀꯂꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝ ꯅꯠꯇ꯭ꯔꯣ ꯀꯂꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯅ ꯐꯨꯕꯗ ꯅꯋꯥꯅ ꯐꯨꯔꯣꯏꯕꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯣꯏꯁꯦ ꯏꯇꯩꯃ ꯈꯪꯕꯤꯗꯕ꯭ꯔꯕ ꯁꯤ ꯀꯥꯁꯤ ꯀꯔꯣꯡ ꯄꯥꯝꯕꯁꯦ 100ꯗꯒꯤ ꯍꯥꯏꯊꯔꯒꯦ ꯆꯤꯡꯍꯥꯎꯔꯤ ꯐꯩ ꯇꯧꯅꯤ ꯃꯁꯤ ꯑꯩꯃꯨꯛ ꯌꯥꯎꯔꯛꯇꯅ ꯑꯩ ꯂꯣꯠꯍꯧꯕꯅ ꯐꯅꯤ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯀꯜꯍꯧꯒꯦ ꯏꯇꯩꯃ ꯅꯪꯅ ꯆꯦꯟꯕꯒ ꯑꯩꯅ ꯆꯠꯄꯒ ꯃꯥꯟꯅꯒꯅꯤꯗ ꯆꯦꯟꯈꯤꯒꯦ ꯆꯦꯜꯂꯒꯦ ꯔꯟ ꯇꯧꯔꯒꯦ ꯏꯇꯩꯃ ꯔꯟ ꯇꯧꯔꯒꯦ ꯔꯟ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯍꯩꯇꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯝꯕ ꯃꯁꯤ ꯇꯥꯟꯅꯅꯤꯅ ꯁꯤ ꯅꯨꯄꯥꯁꯦ ꯂꯩꯔꯣꯏ 이제면 난 뭉타이 타락 나비 떠오니거나 하우디 푸 파우드네 너망다 이후로 니랑 돌아봐 잡고 생이 여그러고 찡포 레크랩 잣라바 이모 제가 이러봐 깡칼 가리 깔아봐 불을 냉존다 구다이 마택시가 갑리 아이나 타모이 농다 맛반 통다 빈나 녹리 갑리 아이나 타모이 농다 맛반 통다 빈나 녹리 항리에 갔다나 라이라가 호난 무가나노 니랑 돌아봐 잡고 생이 여그러고 จิ้ง 찡포 ตุ่มปามไหลมาคือมองดูกันนาครั้งนี้แล้วลงบ่ 바캉칼 가리 깔아봐 불을 냉존다 구다이 마택시가 갑리 아이나 타모이 농다 맛반 통다 빈나 녹리 갑리 아이나 타모이 농다 맛반 통다 빈나 녹리 항리에 갔다나 라이라가 호난 무가나노 예 CD 아티니네 할로 아티 와칸 칼라만이다 까다기 오니게 아티 기능이니다 한국 마타양 사자지 한국은 비양아 와칸다고 하는데 근데 나 우리보다 잘하지 카이데다 ꯑꯩ ꯊꯕꯛꯁꯨ ꯌꯥꯝ ꯅꯥꯏ ꯑꯩꯁꯦ ꯍꯥꯔꯠ ꯄꯦꯁꯦꯟꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯅꯪ ꯄꯨꯁꯜꯂꯁꯨ ꯈꯪꯗꯦꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯅ ꯀꯅꯥꯒꯅꯣꯕ ꯀꯔꯤꯅꯣ ꯅꯪꯅꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯩꯉꯥꯏꯗꯨ ꯁꯥꯟꯅꯒꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯈꯨꯔꯥ ꯄꯤꯛꯆꯔꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯆꯤꯟ ꯁꯨꯃꯥꯏꯅ ꯇꯨꯝꯃꯒ ꯎꯔꯨ ꯈꯨꯗꯣꯡ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒ ꯅꯪꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯍꯥ ꯀꯅꯥꯅ ꯍꯥꯏꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯅꯆꯤꯟ ꯊꯤꯖꯤꯜꯂꯗꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯥꯏ ꯑꯦꯛꯁ ꯀꯧꯋꯦ ꯀꯥꯏꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯇꯕ ꯃꯤ ꯃꯥꯜꯂꯕ ꯑꯦꯛꯁ ꯌꯥꯗ꯭ꯔꯁꯦ ꯈꯪꯗꯕ ꯃꯥꯜꯂꯕ ꯑꯩꯅ ꯌꯦꯡꯉꯤꯗꯤ ꯃꯃꯟ ꯑꯥꯏꯀꯟꯗꯒ ꯇꯧꯗꯅ ꯂꯩꯒ ꯄꯤꯅꯗꯅ ꯑꯗꯒꯤꯗꯤ ꯂꯥꯏ ꯀꯣꯟꯒ ꯊꯨꯒꯥꯏꯅꯗꯅ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯉꯥꯛꯇ ꯐꯥꯎꯔꯛꯄꯗꯣ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯐꯥꯎꯕꯗꯤ ꯌꯥꯔꯦꯗ ꯑꯃꯨꯛꯊꯥꯏ ꯅꯪꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯀꯩꯒꯤꯅꯣꯕ ꯅꯁꯝ ꯑꯐꯥꯕꯗꯨꯒ ꯑꯩ ꯅꯨꯄꯤ ꯌꯥꯔ ꯈꯨꯠ ꯊꯥꯅꯤꯡꯗꯦꯀꯣ ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯑꯩꯅ ꯃꯤ ꯀꯥꯔꯒ ꯅꯪ ꯉꯥꯏꯔꯤꯁꯦ ꯀꯣ ꯃꯁꯤ ꯅꯃꯥꯏ ꯊꯥꯖꯤꯟꯒꯅꯨ ꯊꯥꯖꯤꯜꯂꯒꯦ ꯊꯥꯖꯤꯜꯂꯛꯑꯣ ꯌꯥꯔꯦꯗ ꯑꯃꯨꯛꯊꯥꯏ 너무 터졌는 너 소리로 하 비나오는 나라에 못했다 그 새끼 얘기는 봐서 또 그냥 가오거나 기준만은 꼭지비네 나는 소비들었나 너 봐도 이랑 돌려야 마침 또 그러면 나 이랑 돌려야겠다 ꯌꯥꯔꯦꯗ ꯑꯃꯨꯛꯊꯥꯏ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯀꯅꯣ 또 왜 손 누피야 부인도 또 못다 어디로 ꯃꯁꯤꯒꯤ ꯕꯨꯡꯊꯥꯏ ꯃꯁꯝ ꯑꯐꯥꯕꯁꯦ ꯁꯦꯒꯥꯏꯔꯒꯅꯦ ꯂꯥꯏꯇꯤꯕꯤꯗꯤ ꯍꯥꯞꯆꯤꯟꯕ ꯑꯃ ꯇꯧꯏꯅꯦ ꯌꯥꯝꯅ 아이폰이 터졌더라 난 진짜 떨기 뭐 부르더라
땡고 자는 봐. 아마는 있을게. 아마 야야야 떠게. 따라디 관련된 거. 가자래 저리고. 아이 진나 너희 마마 부모 번 가리지 않는데. 아마한테 돈 없다고. 저리. 에헤 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 아이. 새끼 놈도. Mama, ai xe, dress siga các lạc của chúng mình dress suy xin đập mình ustre ba, dress này kamu malam ni ba, mau cari tu kangin mama gitu, ai ti này khai boram puyan dah ti lạc thage ba ha, mama na tu ko sai tahu kong langke, sai hol kalau mana masih yang kene, ai ting lo na tu thang ko, masa mereka yang paling ba, ni dah tahu kita ba, sai mama, Salam dari kau mana? Salam dari saya ni juga, jadi salam dari. Pula bisa. Satu ke tak pula. Jangan ini nih, kali lo kita jadi mayung kita tu musuh salah. Kau jangan tu. Lah sini ni je, kenapa lah dia mah? Itu boleh ni. Amu nak salam nak dia mah. Kali đâu nè. 이나우도 자기 고만 헤어버리 근데 막 누르면 Yang ngồi isu gì nè. Lâu là cái hai bộ trong cái này nè. Nào nào được đi đâu mà tôm ta chân bạc kỳ trong cái này. Mà dù gì đi cô. Lâu là cái hai này nè. Yang ngồi. Qua đi mà chú hai cái xe. cái hay đi của Yang ngồi. Hắn đi quỳ đây. Anh này isu đâu. 이미 시도 오버 방나고 꾸이래. 어이, 이 쇼도 가야 돼, 불안해. 마도 좀 마빠 봉차이 간다를 받아지 마빠지. 에이, 그러고도 나가 이제 불안 뭐 하이러버니고 하이러버니. 마도 되지 마마 마빠지나. 보딩 감정기 받았지. nga 시바고 이 쇼기 마셔도 오버 방이래. 이 쇼는 비두지네. 마신 마가가 야나다나. 마티봉가 랍게 그러봐. Ba phang dara. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯗꯤ ꯂꯧꯗꯔꯤꯅꯤ ꯊꯤꯕꯣꯛ ꯂꯥꯎꯔꯤꯗꯣ ꯑꯁ ꯕꯨ ꯏꯆꯥ ꯅꯨꯄꯥꯗꯨꯗꯤ ꯍꯨꯔꯥꯟꯕꯩ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯃꯟꯗꯅ ꯈꯥꯡ ꯉꯝꯗꯦꯅ ꯁꯨꯝ ꯊꯝꯈ꯭ꯔꯕꯅꯤꯗ 예. 마용도 좀 해뒀잖아. 보딩 ꯃꯐꯝꯗꯁꯨ ꯍꯨꯔꯥꯜꯂꯕ꯭ꯔꯣ? ꯍꯨꯔꯥꯜꯂꯒꯗꯧ ꯃꯥꯜꯂꯤꯅꯦ ꯑꯣꯖꯥꯗꯨꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯄꯅꯤꯅꯦ 마두기 안간거 오카나 가드라가 안간거 마두 랑나 반나고 모조리게 마. 부부자 할뻔해 예, 부가 아주 하는 이바 이슈는 바나. 예. 아도 저저저 이베마.
ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯒꯗꯧꯕꯅꯤꯀꯣ ꯁꯤꯗ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯑꯍꯥꯎꯕꯗꯣ ꯆꯥꯊꯣꯛꯑꯒ ꯂꯩꯌꯨꯀꯣ ꯆꯠꯂꯦ 이거 क्या था ठीक है बा गाड़ी 이제 배터리 좀 열었더니 떠오르죠 왜 봐. 이거 훨씬 들어본 거지. 나와 있는 비코에서 와이네. 하, 그진 배 앞에 행님이 이 파는 사람도 꼬이나 말이야. 봐도 한번 사까지 굽고 알면 한번 사까지 굽고 하잖아. 판대다. 너희 파지 먹는다. 완전 들리지. ꯑꯗꯣ ꯅꯪꯒꯤ ꯃꯣꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯄꯥ ꯄꯥꯝꯖꯤꯟꯕꯤ ꯍꯧꯅꯕꯤꯗ ꯑꯃꯨꯛ ꯇꯧꯔꯛꯀꯅꯨ ꯑꯩꯕꯨꯗ ꯇꯧꯔꯛꯇ꯭ꯔ ꯑꯝꯇꯪ ꯐꯪꯉꯤ ꯀꯥꯟꯁꯤꯗ ꯑꯩꯕꯨ ꯄꯪꯇꯧ ꯇꯧꯕꯩ ꯇꯥꯏꯞꯇ. ꯑꯁꯤꯗꯩꯔꯣ ꯅꯪ ꯅꯨꯄꯥꯁꯦ ꯃꯥꯅꯦ ꯑꯁ ꯃꯥꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯗꯤ ꯅꯪꯍꯦ ꯅꯪꯒꯤꯗꯤ ꯈꯔ ꯇꯣꯞꯄꯅꯦ ꯑꯩꯅ ꯄꯥꯝꯖꯩ ꯑꯗꯣ ꯅꯪꯒꯗꯤ ꯏꯆꯥꯟ ꯆꯥꯟꯅꯗꯦꯗ ꯃꯥꯁꯦ ꯃꯁꯛ ꯑꯗꯨꯝ ꯌꯦꯡꯕ ꯌꯥ ꯃꯥꯜꯂꯤ ꯇꯧꯔꯤꯗꯨꯅ ꯅꯠꯇꯦꯗ ꯁꯨꯝ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯅ ꯅꯪ ꯍꯣꯔꯦꯟ ꯄꯥꯝꯖꯤꯜꯂꯛꯇꯅꯅꯦ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯝ ꯅꯠꯇꯦ ꯂꯥꯛꯑꯦꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯥꯎꯔꯛꯏꯅꯦ ꯋꯥ ꯁꯤꯗꯤ ꯁꯝꯂꯥꯡꯒꯁꯦ ꯈ꯭ꯋꯥꯡꯗ ꯕꯨꯝ ꯇꯥꯔ ꯇꯤꯟꯕ ꯆꯨꯝꯃꯤꯅꯦ ꯁꯤꯗꯤ ꯑꯊꯤꯕꯤꯁꯤꯗꯤ ꯁꯨꯝ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤꯅꯤꯅ ꯑꯃꯕꯨ ꯐꯪꯒꯅꯤꯀꯣ ꯁꯟ ꯋꯥꯅꯤ ꯃꯁꯤ ꯑꯃꯁꯤ ꯌꯥꯔꯗꯤ ꯇ꯭ꯔꯥꯏ ꯇꯧꯕ ꯐꯅꯤ ꯑꯥꯏꯐꯣꯟ ꯁꯜ ꯂꯣꯏꯔꯦꯗ ꯍꯦꯛꯇ ꯂꯥꯛꯑꯕꯣ ꯀꯤꯕꯤ ꯀꯝ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯅ ꯀꯤꯗꯕꯅꯤ ꯂꯥꯛꯑꯣ ꯁꯤꯠ ꯂꯥꯛꯑꯣ ꯅꯥꯀꯟꯗ ꯐꯝꯃꯣ 아티 이게 내가 알았어 갈게 나는 생각이 가지 나만은 비스켓 이거 자기 민지가 이제 손을 끼워야 돼 그이노 난 아유나 나가 비도 보여 아티 같이 말하는 색도 아도 나만은 비제 그이노 그리 나 그리 우디나 난 초소 붙었어 봐 그이노 미니 파우나 나 아니 너기 시기 너기 고만기 라와기는 비제리 난 나타나 파자라 내 비자리네 너희 라키네 너네 파자라 아도 아티 아스 난 나이 큰 거로 거고 제 이미 남주 아 가나오제 가나 연대라제 아도 에비라 포티라 안들 레오다 그이노 파이나 까이디 주가는 어마니 거리 너희 집 너희 라카이 라가 암따 세바 떠올다제 아니 비네 세바 떠올다 짠 받디다 두간도 얌 라페가 토 야로 하 라게 라포이라 난 라포주 난 가당 나 콩로 왁따라 난 다이 좀 따두 티 세바 떠올다 그렇지 내려와서 아도 랍난 파미나 먹고 아도 पैसा디 पैसा 그이노 시를 바꾸지 좀 그이 레디노 아스 아이디 지피가 지피야거든 나와이도 가만히 집에 야도이노 난 앵나 나와니 피니네 아도 포티야니 레로 게드라게 난 아마 찡이드나 이바니디 어무싱 레로이다 헐 예, 그이 보시기도 너희반이 뭐 무시냐 봐봐 아티 너희 집이 이해 야드다 너희 집이 이바니 니만 아마 찡은 거가 이바니 어무싱 해야드나 난 나다 뽑이 가이버네 까이디다 해내 봐봐 해니 아두니야 봐 아스 저 아무나 들고 고르고 들어게 아스 나 잘라기 거 그리고 맞답니다 아이는 게 소리 따라만이다 나는 볼게 또 보였네 그이는 거보다 아 색다기 깔라고 색깔이 붕 타이 아이 나네 동thái 어 샤바이부터 나오나 마친 둥 칼라이바 되게지 시엔마 반비 시엔마 반비 아이도 아데 붕 타이 도 아이네 아데 색빈 도지고 아이 아이폰다 요도 올레거든 예 나이도 요서 올레 떠내네 마사위 떠고 하지 뛰어서 오면서 안드라버니 마사 안 conna면 그이노 요마 짜보 요 마사지세 요서 오늘 시리잖아 시리 안나 까만 너 강리잖아 시리 맞자 야스 니가 이거 넣으면 너희 애들이 그렇게 가면 뭐라 알겠지 나를 좀 가야 가면 지금 좀 업그레이드 할 거니까 세 기본 기본
ꯑꯗꯣ ꯂꯛꯀꯤ ꯁꯣ ꯂꯛꯀꯤ ꯅꯪ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯅꯩ ꯍꯥꯏꯔꯝꯒꯅꯤ ꯑꯩꯅꯁꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯣ ꯂꯛꯀꯤ ꯑꯩꯃ ꯀꯔꯤ ꯖꯣꯏꯒ ꯃꯥꯟꯅꯩꯗꯣ ꯅꯪ ꯀꯩꯒ ꯕ꯭ꯂꯦꯛ ꯑꯗꯣ ꯅꯪꯒꯤꯅ ꯈꯤꯇꯪꯗꯤ ꯍꯣꯡꯕ ꯃꯥꯜꯂꯦꯀꯣ ꯑꯩꯒꯤꯗꯤ ꯕ꯭ꯔꯥꯟꯗꯦꯗꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯕꯨ ꯂꯩꯔꯗꯤ ꯅꯪꯒꯤꯁꯨ ꯕ꯭ꯔꯥꯟꯗꯦꯗ ꯂꯩꯕꯤꯅꯤꯗ ꯑꯗꯣ ꯅꯪ ꯅꯝꯕꯔ ꯄꯤꯔꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯄꯤꯔꯝꯒꯦ ꯌꯥꯏꯌꯦ ꯑꯗꯨꯅꯦ ꯕꯨꯡꯁꯥꯏꯅ ꯍꯪꯕꯗꯕꯨ ꯅꯝꯕꯔ ꯄꯤꯗꯦꯕ ꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯥꯏꯐꯣꯟꯗ ꯑꯝꯇ ꯂꯧꯕꯤꯔꯝꯃꯨꯕ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯑꯥꯏꯐꯣꯟ ꯄꯥꯏꯔꯝꯃꯤꯁꯤꯅ ꯁꯦ ꯄꯩꯁꯥꯒꯗꯤ ꯁꯦ ꯀꯗꯥꯏꯗꯒꯤ ꯍꯩꯃꯤꯅꯣꯕ ꯁꯨꯌꯥꯝ ꯊꯥꯕꯁꯤꯗ ꯁꯨꯝ ꯀꯦꯃꯦꯔꯥ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯈꯪꯉꯝꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤꯁꯦ ꯑꯗꯣ ꯅꯪ ꯀꯨꯟꯁꯤꯗꯤ ꯅꯪ ꯑꯣꯏꯖꯔꯣꯗꯅ ꯌꯥꯔꯦ ꯁꯥꯒ ꯑꯝꯇ ꯄꯥꯝꯗꯦ ꯑꯊꯤ ꯅꯣꯏꯁꯤꯗꯤ ꯁꯥꯎꯒꯟꯒꯅꯤ ꯑꯣꯏꯕ ꯅꯨꯄꯥꯅꯦ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯤ ꯅꯨꯄꯥ ꯑꯝꯇꯪ ꯊꯦꯡꯅꯩꯅ ꯍꯔꯥꯎꯔꯒ ꯀꯩꯗꯧꯔꯒꯦ ꯁꯦ ꯂꯛꯀꯤ ꯅꯪꯁꯤ ꯍꯣꯔꯦꯟ ꯆꯥꯃꯤ ꯈꯪꯉꯦꯕ ꯁꯤꯗꯅꯦꯕ ꯑꯩꯅ ꯑꯝꯇ ꯄꯨꯊꯣꯛꯈ꯭ꯔꯤꯁꯦ ꯈꯪꯉꯕꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯑꯩꯅ ꯇꯧꯔꯝꯃꯅꯤꯁꯦ ꯑꯁ ꯅꯪꯗꯤ ꯄꯨꯡꯁꯥꯎ ꯁꯥꯎꯔꯦꯍꯦ ꯀꯩꯝ ꯇꯧꯗꯤꯌꯦ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯨꯄꯤꯅ ꯃꯔꯣꯟ ꯅꯨꯄꯥ ꯆꯠꯄꯅꯦ ꯅꯨꯄꯥꯅ ꯃꯔꯣꯟ ꯆꯠꯄꯅꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯄꯦꯜꯂꯝꯅꯤ ꯊꯦꯡꯅꯔꯨꯕ ꯅꯨꯄꯥꯁꯤꯡꯅꯦ ꯑꯋꯣꯏꯕ ꯑꯩꯗꯤ ꯄꯦꯜꯂꯝꯅꯦ ꯑꯋꯣꯏꯕ ꯇꯧꯔꯒ ꯅꯨꯄꯥꯅ ꯃꯔꯣꯟ ꯅꯨꯄꯤ ꯆꯠꯄꯅꯦ ꯅꯨꯄꯤꯅ ꯃꯔꯣꯟ ꯅꯨꯄꯥ ꯆꯠꯄꯅꯦ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯅꯨꯄꯥꯁꯤꯡ ꯅꯨꯄꯥꯅ ꯃꯔꯣꯟ ꯅꯨꯄꯤ ꯆꯠꯄꯅꯦ ꯅꯨꯄꯤꯅ ꯃꯔꯣꯟ ꯅꯨꯄꯥ ꯆꯠꯄꯅꯦ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯅꯨꯄꯥꯁꯤꯡꯁꯦ ꯖꯨꯠ ꯑꯝꯇ ꯆꯥꯔꯣꯏꯕ ꯇꯧꯔꯤꯁꯦ